Oza thing kraba polythene khaw aise just wahai khakta da thing ya bane babja any dukan da dum changsi kaithen da chatsi oza polythene khaw sibu koina pot leiba da polythene khaw da hapak ta baju koi oza isamak ai thengna birongani thajade thing ya aise chi oina thing gi bai bane ba adumapu masida khoi gi manipur pollution control board na hangangi manung chana leiba nilikuthi dagi polythene khaw si kilo lising kuthra phagat khre hairi adumapu amarom da hauzik lairi ba khoi gi aying asa kari ba duga toina khoi gi haidi khoi gi flash flood thoglai ba si oza khoi environment ga dokimatik mari leinari ni nong khitang chaw ba hanjen na khoi gi handak phoi ba ising chaw si oza yengsi hanjan hanjan thumba mafam da kyarak thumi maduda thengnari ba imung si kyam warangani masida khoi department gi su asoiba laite habrate aduki matik lai adumakpu akhoi je hek thiru ba matam da amaga mari si di loinmak laina habdi akhoina haiba polythene khaw je mai thare air pollution thui lebak ta phumi biodegrade khoi degrade to ngamde adumak lai aduna masina su soil pollution je aduki matik thuan ba aduna tasengna polythene ji kadai bu yongna sengna thingi ba no haiba sigi wafam ji ne lai ji koi haju po polythene thingre hai phagat le ai je marom da phai akhoi na pot leiba chat pa matam da oza pot yoliba khuding mak phaba lani ka haiba su khoi dum tari ko khoi adubu pot leiba matam da polythene bag ta hap ta badi leite nile kuti khakta da na te tongan mam pam da su supply to winaba leramgani adumakna kaithel da paksana yoliba jaga khuding makta lekai da yoliba jaga khuding makta polythene khaw da pot leiba da hapak ta ba yaude masi thinge habisida chapchana mafam amuk tang phagat pasina di oja oigani haba thajade masi tangai phadana chapchana thing badi yam tangai phadra habadi khoigi ayinga sage khal kairei ba aduga nongju nong sage kairei ba mayam si oja masi aduki mate mari leinade habadi yaroi mari di leinai department ga so sobedi yam lei zakari kaman thamini kanoni yam chumba mafam amani hoje akhoi plastic na akhoi season abadi ki amang ba environment da climate mam tor mi punche ba lebak le hauda mangal lakpa ade mangal lakpa ade plastic akhoi mai thaba matam na cancer form to ba akhoi na kanu morok mai thaba matam da hakthi khali dina ha khali dina isi kanu chit mo sel hali dina adra hakchang da ha la sholi dina adra plastic si mai thaba matam da plastic ki manum dina khak sang son ba kese aduk do to wi habi khangi le ko lebak tak to re ma tum da bina lebak le hauda ko man do do kai lu le ne ba aduna masigi amang ka to me am ji fajana khang he singna yinga kan da khoi gi mana khoi gi singa ne khoi part se khoi gi micro 120 de gi ko sing ta thaba ji sin da ba yadre ana athing mu chi lei ra bane ba athing ba lei bi da athing mu je fajana ngang na chali bra athing bi thugai ra kana pusilei je kana no hai ba se masi fajana detect to da ko masi ngam ga da bane ba adu hari ba morak si da ngarang khoi gi ka nil ku thira ka do rangido nilkuthi de yengo da chu nan manipuri ni ko nan manipuri amana mage godon de le raga na mage adu lei re heba ta ba di manipur pollution control board district magistrate adagi sangmai gi police kambu punna adu yengo matam da akoi godon do song do se laga le ram bane ba adu godon di oi ma pu du di ma pa na chakre nan manipur ni magi loini bi ne ba nu pi madu phadana ari thongro su hang to wa da gi police ma pun bagina miyam mangda su do hang to ko thugai ra hang to ga da ma da plastic bayam do single use plastic bayam do mar ko na ko 120 gi ta ba mayam jo ya da jo loi lak le mi ne adar manipur gi ki ko pr gi lega ki mamangda ati mamangda asida ko gi aina ya da plastic thama me ama se godon da thama ngam ma bani ne adu lai je mar bai rotar lai yu ada pai ra su ko hai ra su se kamat export import pusala ko tumna kana check to ke wa bi yu ho ko le re ba yu ho le re ba don dia ko je maming de ko lak thok khra ga da adagi section ba adagi phagat pagi lam to ko tum ko ge masi khra wat le ra hai ba che adu masa adum ta e adu miyam ma chu wakhan ta bi ro akoi anga wori de ko to mo tam gi jum da ko ge pose le ba sam da khaw ma de dum pa khaw pa ba khaw ra happy are koi tukan sin de tam tur ko chi na khaw sar ga da ju ma happy aduna ka ju shu ko na aduna plastic ki sin na bi sa to ko ka chu dai ram de ba hujik acha pot khang de amba khang de number tha dana tarang u to ro mi am de display to ro jo na phone of the plastic loi la plastic tang ngai kre adu imung de le mi sing na chu pot se ko ge phataba mayam huntor ko na plastic oina
ꯑꯇꯩ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯕꯦꯛꯇ ꯌꯣꯝꯕꯤ ꯈꯣꯠꯄꯤꯔꯀꯥꯟꯗ ꯗꯤꯁꯄꯣꯁ ꯇꯧꯈꯠ ꯍꯣꯠꯅꯕꯁꯨ ꯇꯧꯗ꯭ꯔꯦ ꯄꯨꯂꯞ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂ ꯂꯩꯔꯕ ꯃꯇꯝꯗꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯊꯥꯗꯕ ꯃꯇꯝꯗ ꯂꯣꯏ ꯊꯥꯗꯔꯦ ꯇꯨꯔꯦꯟꯗ ꯀꯩꯗ ꯂꯣꯛꯇꯥꯛꯇ ꯐꯨꯜꯂꯛꯏ ꯃꯌꯥꯝꯁꯤꯗꯤ ꯐꯨꯜ ꯂꯩꯔꯤꯁꯦ ꯂꯣꯛꯇꯥꯛ ꯐꯨꯜ ꯂꯩꯔꯤꯁꯦ ꯑꯁꯤ ꯀꯔꯥꯏ ꯃꯃꯥꯡꯗꯔꯣ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯒꯤ ꯈꯪꯗꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯈꯪꯉꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯔꯝꯗ ꯈꯪꯉꯕ ꯃꯌꯥꯝꯒꯤ ꯃꯣꯏ ꯃꯃꯥꯡꯗꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯎꯁꯣꯞ ꯃꯦꯂꯥ ꯇꯧꯕ ꯃꯇꯝꯗ ꯃꯍꯧꯁꯥꯗ ꯑꯩꯈꯣꯏꯒꯤ ꯀꯦꯇꯂꯤ ꯄꯥꯏꯔꯀꯥꯟꯗ ꯀꯦꯇꯂꯤ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯇ ꯍꯩꯔꯀꯥꯟꯗ ꯑꯗꯒꯤ ꯃꯁꯛ ꯐꯖꯕ ꯑꯗꯒꯤ ꯃꯤꯒꯤ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯌꯦꯡꯅꯔ ꯀꯥꯏ ꯋꯥꯠꯂꯦ ꯍꯩꯖꯔ ꯈꯣꯠꯂꯦꯅ ꯂꯣꯏꯅ ꯇꯧꯔꯀꯥꯟꯗ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯑꯩꯈꯣꯏ ꯆꯈꯥꯏꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄꯇꯪꯒꯤ ꯂꯤꯇꯔꯒꯤ ꯇꯧꯔꯒꯅ ꯂꯣꯏꯅ ꯀ꯭ꯔꯣꯛꯅ ꯍꯨꯟꯇꯣꯛꯑꯝꯃꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯑꯗꯨꯝ ꯆꯥꯎꯈꯠꯂꯕ ꯊꯥꯛ ꯑꯁꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃꯥꯡꯕ ꯑꯇꯣꯡꯕ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯕꯦ ꯑꯣꯏꯔꯁꯨ PhD ꯐꯪꯕ ꯑꯣꯏꯔꯁꯨ ꯑꯗꯨꯁꯨ ꯈꯪꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯤ ꯃꯍꯧꯁꯥꯒꯤ ꯑꯀꯣꯏꯕ ꯀꯔꯤꯅꯣ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯌꯥ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨ ꯇꯧꯕ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯗꯒꯦꯕ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯃꯇꯅ ꯍꯥꯏꯔꯨꯔꯗꯤ ꯍꯥꯏꯕ꯭ꯔꯥ ꯃꯍꯧꯁꯥ ꯂꯩꯉꯥꯛ ꯃꯄꯨ ꯑꯃꯇꯅ ꯍꯥꯏꯔꯝꯕ꯭ꯔꯥ ꯁꯤ ꯇꯧꯒꯅꯨ ꯇꯧꯒꯨꯝꯁꯤꯅ ꯍꯧꯗꯣꯛꯑꯝꯃꯨꯗꯅ ꯁꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯉꯔꯥꯡ ꯁꯔꯨꯛ ꯌꯥꯕꯤꯔꯕ ꯅꯨꯡꯉꯥꯏ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯒꯅꯨ ꯑꯩ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯊꯕꯛ ꯇꯧꯕ ꯑꯃꯅ ꯄꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏꯒꯨꯝꯕ ꯄꯣꯂꯨꯇꯦꯠ ꯑꯣꯏ ꯄꯣꯂꯨꯁꯟ ꯂꯣꯏꯅ ꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯋꯥꯇꯔ ꯄꯣꯂꯨꯁꯟ ꯊꯣꯛꯏꯕ ꯋꯤꯟ ꯄꯣꯂꯨꯁꯟ ꯂꯩꯀꯣ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯄ꯭ꯔꯖꯥꯀꯨꯃꯥꯔ ꯇꯥꯀꯦ ꯄ꯭ꯔꯖꯥꯀꯨꯃꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯧ ꯌꯥꯝ ꯈꯪꯉꯤ ꯃꯥꯅ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯥꯔꯊ ꯆꯦꯟꯕ ꯃꯤꯉꯣꯟꯗ ꯌꯥꯝ ꯂꯥꯏꯅ ꯋꯥꯈꯜ ꯇꯥꯍꯜꯂꯤ ꯑꯗꯨ ꯃꯥꯅ ꯑꯁꯤꯅ ꯃꯥꯡꯕ ꯈꯣꯠꯄ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕ ꯉꯥꯡꯉꯦꯕ ꯐꯪꯁꯟ ꯀꯌꯥꯁꯤ ꯉꯥꯡꯉꯦ ꯐꯪꯁꯟ ꯀꯌꯥꯁꯤ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯨꯝꯁꯤꯟꯅꯔꯒ ꯌꯥꯕ ꯆꯨꯝꯁꯤꯟꯅꯔꯀꯥꯟꯗ ꯃꯁꯤ ꯊꯤꯡꯅꯕ ꯊꯕꯛꯇ ꯑꯝꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯃ ꯉꯁꯤ ꯏꯔꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯁꯨ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯑꯗꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨ ꯃꯔꯤ ꯂꯩꯅ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯟꯁꯤꯟꯅꯔꯒꯅꯦ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯔꯅꯤ ꯁꯣꯏꯜ ꯏꯔꯣꯖꯟ ꯇꯧꯔꯛꯏꯕ ꯑꯗꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯥꯏꯔꯛꯏꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯕꯗꯒꯤ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯅ ꯍꯤꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯂꯣꯡꯖꯤꯕꯤꯇꯤꯁꯤ ꯇꯦꯟꯈ꯭ꯔꯅꯦꯕ ꯃꯈꯜ ꯂꯥꯏꯅꯥ ꯀꯌꯥ ꯁꯤꯔꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯍꯧꯖꯤꯛ ꯄꯣꯠꯊꯣꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯒꯤ ꯃꯣꯛꯀ ꯆꯞ ꯃꯥꯟꯅꯔꯦꯅ ꯍꯥꯏꯅꯔꯕꯅꯤꯅ ꯍꯥꯏꯅꯔꯕꯅꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯗ꯭ꯔꯦꯍꯦ ꯃꯣꯛꯀ ꯆꯞ ꯃꯥꯟꯅꯔꯦꯍꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯣꯛꯄꯨꯗꯤ ꯇꯣꯉꯥꯟꯅ ꯂꯩꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯑꯗꯨ ꯍꯥꯏ ꯂꯩꯔꯛꯑꯕꯅꯦꯕ ꯁꯨꯝꯕꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯦꯜꯗꯤ ꯁꯣꯁꯥꯏꯇꯤ ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏ ꯃꯅꯨꯡ ꯃꯅꯤꯄꯨꯔꯅ ꯁꯥꯟꯅꯕꯒꯤ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯒꯁꯨ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯕꯨ ꯂꯝꯕꯤ ꯆꯠꯄ ꯉꯝꯗꯅ ꯁꯥꯟꯅꯕꯨꯡꯗ ꯊꯣꯛꯑꯒ ꯁꯥꯟꯅꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯄꯥꯋꯔ ꯍꯥꯎꯁ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯦꯛ ꯂꯤꯡꯉꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯗꯨꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗ꯭ꯔꯕ ꯃꯅꯤꯄꯥꯛꯀꯤ ꯃꯅꯨꯡ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯐꯤꯜ ꯊꯣꯛ ꯀꯥꯎꯕ ꯉꯝꯗ꯭ꯔꯒꯗꯤ ꯏꯁꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐ ꯂꯤꯡꯈꯠꯂꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯟ 120ꯗꯒꯤ ꯇꯥꯕꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯣꯜꯂ ꯌꯦꯡ ꯉꯔꯥꯡ ꯑꯗꯨꯒ ꯇꯥꯕ ꯉꯥꯛꯇꯅ ꯌꯥꯎꯔꯝꯃꯤꯗꯣ ꯂꯣꯏ ꯌꯥꯎꯔꯝꯃꯤꯗꯅꯤꯅ ꯑꯗꯨꯃꯥꯏꯅ ꯗꯨꯀꯥꯟꯁꯤꯡ ꯃꯌꯥꯝ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯁꯤꯠꯅꯕ ꯑꯩ ꯇꯧꯅꯩꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯁꯨ ꯇꯣꯛꯄꯤꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯨ ꯑꯃꯥꯡ ꯑꯇꯣꯡꯁꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ나 ꯌꯨꯝꯗꯒꯤ ꯀꯦꯔꯤ ꯕꯦꯒ ꯍꯥꯏꯅ ꯏꯪꯂꯤꯁꯇ ꯈꯥꯎ ꯑꯃ ꯄꯥꯏꯕꯤꯔꯣ ꯈꯥꯎꯁꯤ ꯂꯣꯏꯅ ꯍꯥꯞꯄꯤꯔꯣ ꯀꯣ ꯑꯩꯈꯣꯏ ꯄꯨꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯑꯗꯨꯝ ꯍꯧꯔꯦ ꯑꯩꯈꯣꯏ ꯄꯨꯔꯒ ꯑꯗꯨꯗ ꯍꯥꯞꯄꯤꯔꯣ ꯑꯗꯒꯤ ꯗꯨꯀꯥꯟꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯆꯦꯒꯤ ꯈꯥꯎ ꯁꯥꯕꯤꯗꯅ ꯁꯤ ꯇꯧꯔꯦꯀꯣ ꯍꯥꯏꯕ ꯇꯧꯕꯤꯔꯒ ꯇꯧꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯃꯔꯣꯝꯒꯤ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯂꯩꯕꯥꯛꯁꯦ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯂꯤꯕꯅꯤ ꯑꯩꯅ ꯊꯨꯒꯥꯏꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯈ꯭ꯔꯒ ꯍꯦꯛꯇ ꯇꯣꯛꯄ ꯅꯠꯇꯕ ꯂꯥꯎꯊꯣꯛꯈꯤꯕ ꯊꯕꯛꯇꯣ ꯊꯨꯒꯥꯏꯔꯒꯗꯤ ꯃꯥꯁꯦ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯏ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯏꯕ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯂꯩꯕꯥꯛꯁꯤ ꯑꯣꯏꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯃꯣꯏꯅ ꯋꯥꯈꯜ ꯇꯥꯔꯕ ꯃꯊꯧ ꯃꯁꯛ ꯈꯪꯉꯕ ꯃꯇꯝꯗ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯑꯃꯥꯡ ꯑꯇꯣꯡ ꯃꯍꯧꯁꯥꯒꯤ ꯈꯟꯅ ꯀꯥꯏꯒꯗꯕ ꯃꯥꯡꯍꯟꯒꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯈꯪꯉꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯇꯧꯒꯨꯝꯁꯤ ꯑꯐꯕ ꯁꯤꯚꯤꯛ ꯁꯦꯟꯁ ꯑꯐꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯃ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ